Ngasigi oiba tongan ba page kharagi post seng collection tawbagi manungda hi yai khomba news side ba page asigi post amani khak lokhat charaga miyam da kudol tamjage amadi video asibu meng tabini ba punamakpu taramna okchabaga loinana Loktak Mapao updates ki mekaidagi ikai khomna butchari cookie sing gi safety amadi security concern yenglaga Senapati district ta leiriba cookie sing mafam adu thadoknaba cookie students organization Sadar Hills na khangalakni Senapati district ta leiriba cookie furuk ki miyoi sing amadi cookie students Senapati thadoknaba amadi education marketing medical ga mari leinaba thabak seng matam kharagi oina Senapati district ta chattanaba cookie students organization Sadar Hills na thadorokpa sirolamana khangalakni sirolasina makha taraduna hai cookie volunteers singna Senapati district student association SDSA gi executive member amabu furakhi haiba thogdok aduga mari leinana kotu amadi NPO nakal ani gi marakta wari sanakhiba aduda positive oiba result phangkidaba da Manipur Naga Senapati district amadi da Kuki Kangpokpi district ani gi marakta understanding ama leitri fawba cookie singi safety amadi security concern gi yenglaga khongthang asi lokholakpani haina chirolada palli ningsingba yabadi haukiba numit kharani asida cookie phurukki miyoi singna naga isilau singi mathakta phu chaibagi thabak tattana sathaduna lakni haiba wafam thamli PSC gi makatana National Highway 37 amadi National Highway 2 da lamdam asigi tangai fadana nomada sangdraba yadraba potchai puduna lakpa gari Samaga kunga manga amadi sahunga taraga humdoi hairiba lambi asida panba yaudana pusilakre makhatana potchai pusilakpada khudongthiba thoktanabagi damak chingningai oiba mafamsingda security force na akanba section tharang lokhatkhi Manipur district punamakta pamdaba thokdok thoktanabagi damak chingamasung tamda puna checkpoint chamaga nipan hangduna achat awong sing check tawbagi thabak chathakhre hairi MP election loibaga relief camp ta leiri basing mayum da hanjalangani haina lauram basing kadai da chatkhrebagi haina Chief Minister N Biren Singh na phongdokre makhatana Indo-Myanmar border amadi Manipur ani gi marakta kilometer tara gi manung da leiba miyoi singla Assam Rifles tagi ayaba border pass lauraba matung changthok changsin tawba yaragani hairi makha satharakpada Surchandra Jodoka semboi mitei hairiba PS asina text translate amakak thambirei cookie singna mathang sahidagi hangoi chaba singi manaki Senapati asomgi school college ta ming chandana ba hairi bazar kabasu Kangpokpi da kaw hairi nakala maromda Kwakaithil 360 hairiba PS asina phongdokpagi matung ina cookie singna mathang sahidagi Senapati asomgi school college manakta cookie sing ming chandana ba hairi bazar kabasu Kangpokpi da kaw hairiba asi planning amani haiba wafam phongdongli pes asigi makhatana cookie ga naga ga Yansinakhidre purakpa ngamkhidre hairi maram aduna yanadri fawba Senapati dagi cookie sing kudak ta tholokna ba haikre Senapati da hiram amataga mari leinana chattaba amadi tungda Senapati da mahi maseng tamdanaba KSO na chirol thokre hairi nakalamaromda makhatana Senapati naga taba mafam singdagi cookie sing chathawro aphapatta thoklagadi daita leiroi haina Senapati District Student Association na Khanghankhre hairi Senapati District Student Association the leader ahongsi akhoi di cookie di mira pramukh hapagi damakta akhoi Senapati District Student Association the action committee na request tawbasini machine nungdang dagi icheinau cookie khoi Senapati District Naga di lamba leba cookie khoi do machine dagi Satopikho hayeng dagi ada thokpada akhoi nungai tuba thokpada Senapati District Student Association the Lekhiba Action Committee Kambudu na haibsi akhoi daipuroi rispuroi nungai tuba thoklabasu akhoi rispiroi haibsi mi praja mayam da khanghanbane makhatana breaking news Manipur pumba total shutdown lokthokre khungakpa tarukpu condition amata yaudana thadokadabani haiduna hayeng tang kunga taret December 2024 gi nimidangi pung taruk tagi tang kunga nipan December 2024 nimidang pung taruk phawba Manipur pumba total shutdown tarugani haina
JC Makaidagi, Miam the Kangalakni Hairi, Makasatarpada, Kanglipa Apunba Kolau Hairi, PSSigi, Post Amanikal Kocharaga Tamzigi, Kasi Ayuk Sinam Komda Kuki Ahum Arubum the Labadagi, Prayer Houkhre Hairi, Mahatana Salangtel Village Historical Site of Kabui Salang Baiba Amasum, Kamba Kamdu Moirang Kangleiron, Adogai Kabui Salang Baiba, Moirang Tobi, Lohongbagi, Hajing Pot Puki Mapabdi, Hayeng Tungi Mirola, Kangzau Sanohaina, Charo Chauroba, Nungzong Parek, Nakal Animak Yubirami Haiba, Wafam Sing Pongdokli.